ꯄꯣꯠꯁꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕ ꯃꯔꯝꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯈꯤꯇꯪ ꯊꯥꯗꯔꯒ ꯌꯥꯝꯅ ꯐꯪꯉꯤ ꯍꯥꯏꯕꯁꯤꯗ ꯃꯣꯏ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜꯁꯤꯡꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯕꯒꯤ ꯆꯐꯨ ꯀꯥꯡ ꯑꯣꯏ ꯆꯐꯨ ꯀꯥꯏꯔꯒ ꯇꯣꯛꯄ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯪꯉꯤꯕ ꯃꯪꯂꯥꯟꯗ ꯑꯣꯏꯅ ꯆꯠꯄꯅꯤ ꯀꯥꯏ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯛꯏ ꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯃꯣꯏꯅ ꯁꯥꯔꯅ ꯍꯧꯖꯤꯛ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯁꯨ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯕꯤꯇꯥ ꯃꯦꯗꯥꯝ ꯍꯣꯏ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕꯗꯤ ꯂꯩꯖꯔꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯗꯣꯅꯔ ꯇꯧꯕ ꯉꯝꯕ ꯂꯥꯏꯔꯕꯁꯤꯡꯒꯤ ꯌꯣꯛꯈꯠꯄꯤꯕ ꯉꯝꯕ ꯆꯦꯔꯤꯇꯤ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯟꯗꯨ ꯑꯣꯏꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯖꯔꯤ ꯑꯗꯨ ꯑꯩꯁꯨ ꯌꯥꯎꯔꯅꯤ ꯀꯨꯏꯗꯤ ꯀꯨꯏꯔꯔꯣꯏ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯀꯦꯜꯗ ꯃꯣꯏ ꯍꯥꯟꯅ ꯌꯥꯝ ꯃꯥꯡꯈꯤꯕ ꯇꯣꯏꯈꯤꯕ ꯀꯥꯏꯈꯤꯕ ꯃꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯅ ꯑꯣꯏꯔꯒ ꯁꯨꯝꯕꯒꯤ ꯄꯣꯠꯁꯤꯗ ꯃꯈꯣꯏꯁꯤ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯩꯇꯕ ꯈꯔꯁꯨ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯄꯩꯁꯥ ꯑꯁꯤ ꯂꯤꯒꯦꯜ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯂꯤꯒꯦꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯑꯗꯒꯤ ꯑꯃꯅ ꯂꯤꯁꯤꯡ ꯃꯉꯥꯈꯛ ꯃꯔꯤꯒ ꯆꯥꯇ꯭ꯔꯨꯛ ꯅꯠꯇ꯭ꯔꯒꯅ ꯂꯤꯁꯤꯡ ꯇꯔꯥꯃꯨꯛꯀꯤ ꯅꯤꯌꯥꯔꯤ ꯑꯩꯈꯣꯏꯅ ꯑꯦ ꯑꯥꯏꯗ ꯊꯥꯗꯈ꯭ꯔ ꯃꯇꯝꯗ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤꯒ ꯊꯥꯗꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯒ ꯂꯥꯛ 4 ꯅꯠꯇ꯭ꯔꯒ ꯂꯥꯛ 9 ꯐꯪꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯁꯤ ꯊꯥꯖꯕꯁꯨ ꯋꯥꯠꯅ ꯂꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯔꯅ ꯉꯁꯤ ꯄꯤꯕꯤꯔꯤꯕ ꯁꯦꯛꯁꯟꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃꯈꯛꯅ ꯂꯤꯁꯤꯡ 4,100 ꯆꯥꯇ꯭ꯔꯨꯛ ꯅꯠꯇ꯭ꯔꯒꯅ ꯂꯤꯁꯤꯡ 10ꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯅ ꯊꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯂꯥꯛꯏꯕ ꯃꯥꯒꯤ ꯀꯝꯄꯥꯎꯟꯗꯤꯡꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯂꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕꯗ ꯍꯥꯞꯆꯤꯟꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯏꯕ ꯄꯩꯁꯥ ꯄ꯭ꯔꯣꯐꯤꯠꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯇꯕꯤꯗ ꯍꯥꯞꯆꯤꯟꯕꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯦ ꯃꯁꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯂꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗꯕꯨꯗꯤ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯎꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯤꯡ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯑꯗꯒꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯃꯇꯥꯡꯁꯤꯒꯤ ꯅꯣꯂꯦꯖꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔ ꯍꯥꯏꯐꯦꯠꯇꯪ ꯁꯥꯔꯒꯤ ꯏꯁꯀ꯭ꯔꯤꯟꯁꯨ ꯌꯥꯝ ꯄꯤꯛꯄ ꯎꯕꯁꯤ ꯈꯔ ꯋꯥꯏꯌꯦ ꯑꯗꯨ ꯃꯦꯝꯕꯔ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒꯁꯨ ꯄꯩꯁꯥ ꯊꯤꯗ꯭ꯔꯤꯕ ꯏꯟꯚꯦꯁ ꯇꯧꯗ꯭ꯔꯤꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯣꯄꯟ ꯇꯧꯕ ꯌꯥꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯈꯪꯅꯤꯡꯕ ꯐꯅ ꯂꯩꯔꯒꯁꯨ ꯈꯪꯕꯁꯤ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯤꯇꯪ ꯇꯥꯛꯄꯤꯔꯛꯀꯅꯤ ꯁꯥꯔ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯊꯣꯛꯏꯕ ꯏꯁꯀ꯭ꯔꯤꯟꯗꯣ ꯑꯗꯨꯗ ꯈꯨꯠꯅ ꯇꯛ ꯂꯥꯎ ꯅꯝꯃꯣ ꯑꯣꯖꯥꯒꯤ ꯐꯨꯜ ꯏꯁꯀ꯭ꯔꯤꯟ ꯊꯣꯛꯆꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯏꯗꯤ ꯆꯥꯎꯔꯅꯤ ꯑꯣꯖꯥ ꯀꯨꯝꯍꯩ ꯇꯥꯕ꯭ꯔꯥ ꯑꯣꯖꯥ ꯀꯨꯝꯍꯩ ꯇꯥꯕꯤꯕ꯭ꯔꯣ ꯍꯜꯂꯣ ꯑꯣꯖꯥ ꯀꯨꯝꯍꯩ ꯇꯥꯕꯤꯕ꯭ꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯑꯣꯖꯥ ꯀꯨꯝꯍꯩ ꯇꯥꯕ꯭ꯔꯣ ꯁꯟꯖꯣꯏ ꯑꯩ ꯍꯥꯏꯁꯨ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯟꯖꯣꯏ ꯑꯣꯖꯥ ꯈꯣꯝꯃꯩ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯈꯣꯝꯃꯩ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯥꯏꯔꯤꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯣ ꯇꯥꯏ ꯁꯥꯔ ꯇꯥꯖꯩ ꯁꯥꯔ ꯑꯣ ꯇꯥꯔꯗꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯈꯨꯃꯩꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯨ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉ ꯁꯥꯔꯒꯤ ꯃꯈꯣꯟ ꯇꯥꯈꯤꯗꯔꯦ ꯑꯣꯖꯥ ꯇꯥꯔꯕꯣ ꯑꯣꯖꯥ ꯈꯨꯃꯩ ꯇꯥꯔꯕꯣ
Hello, oza kumai tarbo. ꯇꯥꯔꯦ ꯁꯥꯔ ꯍꯧꯖꯤꯛ ꯐꯪꯖꯔꯦ Oh, fare fare ai atopa phone amada yamuk tawrabni. Aikoina kamaina paisa withdraw tawgani kamaina hapchangani haibadu in detail yawba video ama ai hojik semaga hanadagi lairabani adugi link do aina kainoda telegram da uthagalkane mu yengbiro ko ja adu da bhap tarani aduna aikoina asi thajadaba mi mayam yawrkani thajaba mi su mayam lakani kaino hai daragadi aikoina ngasidagi sahi 15 gi mamang 2009 dane ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯂꯥꯛꯈꯤꯕ ꯕꯤꯠꯀꯣꯏꯟ ꯍꯥꯏꯅ ꯕꯤꯠꯀꯣꯏꯟꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯑꯦꯕ ꯃꯇꯝꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯕꯤꯠꯀꯣꯏꯟꯗ ꯌꯥꯎꯅꯈꯤ ꯑꯗꯨ ꯈꯪꯍꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯍꯧꯗꯕ ꯌꯥꯎꯏ ꯃꯇꯝꯗꯨꯗ ꯕꯤꯠꯀꯣꯏꯟꯁꯤ ꯂꯨꯄꯥ ꯑꯃꯈꯛꯇ ꯄꯤꯔꯝꯃꯦꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯅꯠꯇꯦꯀꯣ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯩꯕ ꯌꯣꯟꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯅꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯣꯜꯁꯦ ꯂꯩꯕ ꯌꯣꯟꯕ ꯌꯥꯝ ꯇꯧꯅꯔꯤꯀꯣ ꯁꯅꯥꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯁꯟꯗ ꯃꯥꯁꯤ ꯂꯨꯄꯥ 2,000 ꯄꯤꯔꯝꯃꯦꯕ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯅꯥꯁꯤ ꯁꯟꯗ ꯂꯨꯄꯥ 2,000 ꯄꯤꯕꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯃꯣꯏꯅ ꯂꯨꯄꯥ 1,00,000 ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯥꯎꯔꯥꯛꯅ 1,00,000 ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯁꯟꯁꯤ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯍꯥꯏꯔꯒꯦ 1,00,000 ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯁꯟꯁꯤ ꯃꯣꯏꯗ ꯁꯟꯁꯤ 50 ꯁꯅꯥ ꯁꯟ 50ꯁꯤ ꯃꯣꯏꯅ ꯂꯧꯔꯁꯦꯕ ꯂꯨꯄꯥ 1,00,000 ꯑꯗꯨꯒ ꯍꯧꯖꯤꯛ 2025 ꯆꯍꯤ 15 ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯅꯥ ꯁꯟꯗ ꯂꯨꯄꯥ 1,000 ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯁꯤ ꯌꯥꯝ ꯇꯥꯡꯕꯅꯤꯅ ꯂꯨꯄꯥ 90 ꯌꯧꯈ꯭ꯔꯦꯕ ꯂꯨꯄꯥ 2,000ꯗ ꯂꯩꯍꯧꯕꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 90 ꯌꯧꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯥ ꯁꯅꯥ ꯁꯟ ꯑꯃꯗ ꯀꯌꯥ ꯇꯣꯡꯉꯦ ꯁꯅꯥ ꯁꯟ ꯑꯃꯗ ꯂꯨꯄꯥ 39,000 ꯇꯣꯡꯉꯦꯕ ꯁꯟ 50ꯗꯗꯤ ꯀꯌꯥ ꯇꯥꯔꯦ ꯀꯥꯜꯀꯨꯂꯦꯇꯔꯗ ꯄꯨꯊꯣꯛ ꯌꯦꯡꯁꯤ ꯀꯃꯥꯏ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯁꯤ ꯌꯥꯝ ꯑꯔꯥꯏꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯁꯦ ꯃꯥꯅ ꯂꯨꯄꯥ 1,00,000 ꯁꯅꯥ ꯂꯩꯔꯦ ꯂꯨꯄꯥ 2,000 ꯄꯤꯔꯒ ꯂꯩꯕꯗ ꯁꯅꯥ ꯁꯟ 50 ꯐꯪꯉꯦ ꯁꯅꯥ ꯑꯗꯨꯗꯤ ꯃꯥꯅ ꯁꯅꯥ ꯁꯟꯁꯤ ꯆꯍꯤ 15 ꯂꯩꯔꯒ ꯌꯣꯟꯕ ꯃꯇꯝꯗ ꯂꯨꯄꯥ 39,000 38,000 ꯁꯟ ꯑꯃꯗ ꯇꯣꯡꯉꯦ ꯏꯟꯇꯨ 50ꯗꯤ 1,19,000 ꯇꯣꯡꯉꯦꯕ 2,000,000ꯒꯤ ꯁꯅꯥ ꯂꯩꯔꯒ ꯊꯝꯍꯧꯕꯗ ꯍꯧꯖꯤꯛ ꯃꯥ 1,19,000 ꯇꯣꯡꯉꯦꯕ ꯑꯗꯨꯗꯤ ꯀꯌꯥꯗ ꯊꯤꯅ ꯇꯣꯡꯈ꯭ꯔꯕ ꯌꯦꯡꯉꯨꯀꯣ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯁꯨ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯗꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩ ꯂꯩꯕ ꯌꯣꯟꯕ ꯈꯨꯗꯛꯇ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯄꯣꯠꯁꯤꯒꯤ ꯃꯃꯜꯁꯦ ꯈꯨꯗꯛꯇ ꯌꯥꯝ ꯊꯨꯅ ꯋꯥꯡꯈꯠꯂꯤ ꯌꯥꯝ ꯊꯨꯅꯁꯨ ꯇꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯋꯥꯡꯈꯠꯂꯦꯕ ꯉꯁꯥꯏꯒꯤ ꯕꯤꯠꯀꯣꯏꯟꯗꯣ 2009ꯗ ꯂꯨꯄꯥ ꯑꯃꯈꯛꯇ ꯄꯤꯕꯗꯣ ꯍꯧꯖꯤꯛ 2025ꯁꯤꯗꯅꯦ 1 ꯀꯔꯣꯔ ꯍꯦꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯁꯅꯥꯗ ꯂꯨꯄꯥ 2,000 ꯄꯤꯔꯒ ꯂꯩꯕꯗ ꯍꯧꯖꯤꯛ ꯂꯨꯄꯥ 39,000 ꯑꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯕꯤꯠꯀꯣꯏꯟ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯀꯣꯏꯟꯁꯦ ꯑꯣꯟꯂꯥꯏꯟꯗ ꯑꯣꯡꯂꯤ ꯀꯩꯅꯣꯗꯅꯤꯀꯣ ꯃꯣꯕꯥꯏꯜꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯩꯕ ꯌꯣꯟꯕ ꯌꯥꯕ ꯑꯩꯅ ꯍꯧꯖꯤꯛ ꯌꯣꯟꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯤ ꯑꯃ ꯂꯩꯒꯅꯤ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯄꯥꯟꯗꯒꯤ ꯃꯤ ꯑꯃꯗꯒꯤ ꯂꯩꯕ ꯌꯥꯏ ꯄꯨꯔꯥ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯥꯔꯀꯦꯠꯅꯦꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯇꯧꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯤꯊꯤꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯃꯥꯔꯀꯦꯠꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯌꯥꯝ ꯊꯨꯅ ꯋꯥꯡꯈꯠꯂꯦꯕ ꯂꯨꯄꯥ ꯑꯃꯈꯛꯇ ꯄꯤꯕ ꯄꯣꯠꯇꯨꯕꯨ ꯆꯍꯤ 15ꯗ ꯀꯔꯣꯔ ꯑꯃ ꯌꯧꯈ꯭ꯔꯦꯕ ꯑꯗꯨꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯨꯄꯥ ꯑꯃ ꯄꯤꯕ ꯕꯤꯠꯀꯣꯏꯟꯁꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯀꯩꯅꯣ ꯃꯥꯁꯤ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯃꯥꯁꯤ ꯀꯃꯥꯏꯅ ꯌꯣꯟꯒꯅꯤ ꯃꯥꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯂꯧꯒꯅꯤꯁꯦ ꯈꯪ ꯇꯥꯔꯒꯗꯤ
ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯆꯥꯝꯃ ꯈꯛꯇꯪ ꯀꯣꯂꯦꯖ ꯆꯠꯄ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯗꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯧꯕ ꯌꯥꯏ ꯃꯥ ꯆꯥ ꯊꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯔꯁꯥꯅꯤ ꯂꯨꯄꯥ ꯆꯥꯝꯃ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯕꯤꯠꯀꯣꯏꯟꯁꯤ ꯂꯩꯔꯒ ꯊꯝꯍꯧ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀꯔꯣꯔ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯉꯥꯡꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯏꯃꯥ ꯏꯄꯥ ꯅꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯂꯨꯄꯥ ꯂꯥꯛ 2-3 ꯊꯤꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯕꯨ ꯂꯨꯄꯥ ꯆꯥꯝꯃ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯒ ꯊꯝꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯣꯔ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯏꯑꯕ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯑꯗꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯁꯤꯒꯤ ꯃꯔꯝꯗ ꯑꯗꯣꯝꯅ ꯀꯨꯞꯅ ꯔꯤꯁꯥꯔꯁ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯂꯨꯄꯥ 1,000 ꯑꯣꯏꯔꯁꯨ 2 ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯑꯔꯩꯕ ꯈꯤꯇꯪ ꯊꯥꯗꯔꯒ ꯁꯨꯝ ꯊꯝꯈꯤꯕ ꯃꯇꯝꯗ ꯆꯍꯤ ꯑꯃꯗ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯦ ꯐꯖꯅ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯅꯦꯕ ꯑꯗꯨꯅ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯀꯩꯅꯣꯁꯤ ꯀꯨꯞꯅ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯍꯧꯖꯤꯛꯁꯨ ꯕꯤꯠꯀꯣꯏꯟꯗ ꯂꯨꯄꯥ ꯑꯃꯈꯛꯇ ꯄꯤꯔꯒ ꯕꯤꯠꯀꯣꯏꯟꯗ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯄꯤꯕꯗ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯕꯤꯠꯀꯣꯏꯟ ꯅꯠꯇꯕ ꯑꯇꯩ ꯀꯣꯏꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯃꯣꯏꯁꯦ ꯑꯗꯣꯝꯅ ꯂꯨꯄꯥ 500ꯒꯤ ꯂꯩꯁꯤꯜꯂ ꯊꯝꯒꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯕꯤꯠꯀꯣꯏꯟꯁꯤ ꯀꯔꯤꯅꯣꯅ ꯈꯪꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯁꯤ ꯀꯃꯥꯏꯅ ꯂꯧꯅ ꯈꯪꯕ ꯃꯤꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,000 ꯂꯨꯄꯥ 2,000-2,000ꯒꯤ ꯃꯥ ꯀꯣꯏꯟ ꯂꯩꯁꯤꯜꯂ ꯑꯗꯨꯝ ꯊꯝꯃꯦꯕ ꯌꯥꯝꯕ ꯅꯠꯇꯦꯀꯣ ꯈꯣꯔꯁꯥ ꯄꯨꯁꯥ ꯇꯧꯕꯗ ꯑꯔꯦꯝꯕꯗ ꯃꯥꯡꯗ ꯁꯛꯄꯗꯤ ꯀꯣꯏꯟ ꯂꯩꯁꯤꯜꯂ ꯊꯝꯒꯦ ꯀꯣꯏꯟ ꯂꯩꯔꯤꯕ ꯃꯣꯏꯁꯤꯡꯁꯦ ꯍꯌꯦꯡ ꯆꯍꯤ 2, 3, 4, 5 ꯂꯩꯈꯤꯕ ꯃꯇꯝꯗ ꯀꯔꯣꯔꯄꯇꯤ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯀꯥꯏ ꯑꯃꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 5-10 ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯂꯥꯏꯐꯀꯤ ꯄꯨꯟꯁꯤꯒꯤ ꯄ꯭ꯔꯣꯁꯄꯦꯛꯇꯤꯞ ꯑꯩ ꯇꯨꯡꯗ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯦ ꯈꯦꯠꯅꯔꯛꯄꯗꯒꯤ ꯑꯩꯈꯣই ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯔꯒ ꯀꯣꯂꯦꯖ ꯇꯝꯕ ꯐꯥꯎꯗ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯐ꯭ꯔꯦꯟꯁꯤꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯍꯧꯖꯤꯛ ꯊꯥꯒꯤ ꯂꯨꯄꯥ 5,000 ꯇꯥꯟꯕꯗ ꯋꯥꯕ ꯃꯤ ꯌꯥꯎꯔꯤ ꯈꯔ ꯑꯃꯅ ꯊꯥꯒꯤ 50,000 ꯇꯥꯟꯕ ꯍꯣꯠꯅꯕꯗ ꯋꯥꯕ ꯌꯥꯎꯔꯤ ꯈꯔ ꯑꯃꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 2 ꯇꯥꯟꯕ 3 ꯇꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯠ ꯃꯇꯝ ꯃꯇꯝꯒꯤ ꯍꯣꯡꯉꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦꯕ ꯃꯃꯥꯡꯉꯩꯗ ꯂꯧ ꯌꯥꯝ ꯀꯟꯅ ꯁꯨꯕ ꯃꯤꯗꯣ ꯄꯩꯁా ꯄꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯧ ꯁꯨꯕ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯗ꯭ꯔꯦ ꯂꯧ ꯁꯨꯕꯗꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯥꯛ 1, 2 ꯐꯪꯕꯩꯗꯨ ꯑꯣꯏꯔꯔꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯧ ꯁꯨꯕꯗꯒꯤꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯅ ꯐꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯇꯅ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕꯁꯦ ꯇꯧꯅꯔꯝꯃꯦꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯖꯣꯕ ꯇꯧꯕꯁꯤ ꯊꯥꯒꯤ ꯂꯨꯄꯥ 2,000 ꯑꯣꯏꯔ ꯂꯥꯛ ꯑꯣꯏꯔ ꯃꯥꯗꯤ ꯐꯤꯛꯁꯇ ꯑꯗꯨꯝ ꯐꯪꯉꯦꯕ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯄ꯭ꯔꯥꯏꯚꯦꯠ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯔꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨꯗꯤ ꯃꯥ ꯊꯥ ꯑꯃꯗ ꯂꯥꯛ 5 ꯇꯥꯟꯕ ꯌꯥꯏ 10 ꯇꯥꯟꯕ ꯌꯥꯏ ꯃꯌꯥꯝ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯁꯤꯗꯤ ꯏꯟꯚꯦꯁꯇꯔꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯏꯟꯚꯦꯁꯇꯔ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯅ ꯍꯣꯠꯅꯕꯗ ꯃꯥ ꯀꯔꯣꯔ 100 ꯗꯔꯀꯥꯔ ꯇꯥꯔꯅꯤ ꯀꯔꯣꯔ 200 ꯇꯥꯔꯅꯤ ꯃꯥ ꯂꯣꯏ ꯄꯨꯊꯣꯛꯄ ꯉꯝꯗꯦꯕ ꯃꯥ ꯑꯋꯥꯠꯄ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯗꯒꯤ ꯃꯥꯅ ꯄꯨꯔꯒ ꯁꯤꯖꯤꯟꯅꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯑꯩꯈꯣꯏꯗ ꯄꯤꯔꯛꯀꯅꯦꯕ ꯃꯥꯅ ꯄ꯭ꯔꯣꯐꯤꯠ ꯌꯥꯝꯅ ꯐꯪꯕꯗ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯅꯦꯕ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯖꯄꯥꯟꯗ ꯂꯩꯕ ꯀꯝꯄꯅꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯤꯇꯪ ꯊꯥꯗꯔꯒ ꯏꯟꯚꯦꯁ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯄꯩꯁా ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯃꯔꯝꯗ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯗ ꯊꯥꯖꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯊꯥꯖꯗꯕꯁꯤꯡꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏ ꯃꯁꯥꯒꯤ ꯗꯤꯁꯤꯖꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯤ 100ꯒꯤ ꯃꯅꯨꯡꯗ 1% ꯐꯥꯗꯦ 0.5% ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯀ꯭ꯔꯤꯞꯇꯣ ꯈꯪꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯐꯝꯃꯒ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 2 ꯇꯥꯟꯕ 5 ꯇꯥꯟꯕ 10 ꯇꯥꯟꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯁꯤ 6% ꯌꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯗꯅ 13% ꯑꯃꯦꯔꯤꯀꯥꯒꯤ ꯃꯤ 100ꯒꯤ ꯃꯅꯨꯡꯗ 19ꯗꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁా ꯇꯥꯜꯂꯦꯕ ꯏꯟꯗꯤꯌꯥꯗꯅ 6% ꯄꯩꯁా ꯇꯥꯜꯂꯤ ꯄꯥꯀꯤꯁꯇꯥꯟꯗꯅ 5% ꯄꯩꯁꯥ ꯇꯥꯜꯂꯦꯕ ꯑꯗꯨꯅ ꯀ꯭ꯔꯤꯞꯇꯣꯒꯤ ꯁꯤꯖꯤꯟꯅꯕꯁꯤ
ngasi sahi taragi mamangda India da 0% warami India da crypto kaino kanada thajanaramde oidabane kanada sinaramde adubu hauzik 2025 eropada 6% every mi chama kudingi mi chama manungda 6% mi tarukti crypto sinaraga pasa tale Manipur da su base hauzik 0.5% leibase tab hengalakane Manipur da su aduna oza komai mi thajadaba kaim khanbirunu akoina ozana mi singdo meeting da pusan birakpa lepi gano aduga makoi adum soidan thajarakane ꯑꯗꯨꯗ ꯁꯥꯏꯗ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯇꯥꯡꯁꯤꯕꯨꯗꯤ ꯁꯥꯟꯅ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯀ꯭ꯔꯤꯞꯇꯣ ꯄ꯭ꯂꯁ AI ꯑꯔꯅꯤꯡꯁꯤꯡꯒ ꯂꯩꯅꯩꯕ ꯃꯔꯤꯁꯤ ꯀꯔꯤꯅꯣ AI ꯑꯃꯗꯤ ꯀ꯭ꯔꯤꯞꯇꯣ ꯑꯅꯤꯒꯤ ꯏꯟꯇꯔꯔꯤꯂꯦꯁꯟꯁꯤ ꯀꯔꯤꯅꯣ ꯑꯗꯨꯅ ꯈꯪꯖꯅꯤꯡꯉꯤ AI earn haijini oza aina video duda ngai urane AI earn hai si khoi artificial intelligence sinaraga hauzik pesa tambi thabo yam kanna tori yam chaw subject ne ado sije adum oza ai thare video di yengam khambirani mathang oza jing kana question hangbi da hangbi yani oza agang ja question hangbi da lebro aduna AI haibadi artificial intelligence haibani aikoina company na aikoina thambiba paisa si AI earn hairiba company sida invest togani AI earn haiba invest na hozik crypto market and stock exchange leje sida invest toganeba no mada paisa kya invest toba kyam phangba ko paibse akogi robot sidaraga AI haije robot niko robot sina si company sida paisa hapu suk phangani na hairakani adugi matung ina akoi company no invest toganeba sumain toroga paisa tanbajini akoina AI haije AI haibadi artificial intelligence haibani hojiki matamda stock market tagi crypto ge stock market tagi paisa tanbaji artificial intelligence sinarga paisa tale se hojiki matam yam chatnabini sumaina robot sinarga paisa tanbaji ba koina AI earn kawi in haibiyo dum bhat tajare ja kumai yare ko Oh, thank you sir ꯌꯥꯖꯔꯦ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ matangda koi oza dhruba question hangbiningba lebro fare ngasi di ningon chakobusu oire koi oza sing mayam adom yachinba mayam kaithoaga asida meeting yawbirakpa yam nungaire aduna aikoina nungtigi pung 8 ta aikoi punsi kanagumba chi naujing paisa puthoga ai yawjage so adum yawbiu aduga ai paisa tang chilli hargasu adongi bolma pang singda aikoigi meeting gi link che yahonbiro nungtigi yamdabada adom angamba mi ani ngame ani yahonbiro manga ngame manga yahonbiro tara ngame tara yahonbiro mi yamna yahonba matamda mokoi singdi marakta mi soidana paisa puthoga invest toge mi soidan yawrakani moina puthorakpa matamda mi manga tang yawrakpa matamda adomda free da company da ming chalaga adum yaw biyarane adumaina college tamba angang jingjo koi morom pangsing khangna chana basing adum link je thajin biu mokoi ju kana basi longja suno azu aduga lew faragadi adom tha mari gi matungda tha kuding lupa lakh amam phangba yaba adom saka ge thabak tawdaba yadre kaina muk wanom nabagi mathau ju tararoi tha kuding lupa lakh amani phangagadi adom nungai ni yumda leiraga adom na tawning ba business tawba yani any profession da adom mai pakpa yarane adom training jawge harga su training du su yung ge halaman singda ai training gi pasa piru haidraga su ai loin putho tawba yayeba aduna ai de lerik tamibani ima ipa dagi sin inau dagi ai pasa adum lawgani haibagi wakal thadokpiu matam hangbada hojiki matam ge oiraiba crypto ge knowledge je mase tanbiu knowledge tanbiu aduga adongi marum pangjing ju knowledge phanganbiu aduga
ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕ ꯃꯐꯝꯁꯤ ꯑꯩꯅ ꯃꯌꯥꯝ ꯊꯝꯖꯔꯤ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟ ꯍꯪꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯄꯥꯎꯖꯦꯜꯁꯤ ꯃꯌꯥꯝꯗꯁꯨ ꯄꯤꯖꯔꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯃꯤꯇꯤꯡꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯈꯨꯃꯩ ꯌꯥꯕꯤꯔꯦꯀꯣ ꯑꯧ ꯌꯥꯖꯔꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯖꯥ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣꯀꯣ Okay, thank you, sir. ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯍꯌꯦꯡ ꯑꯩꯈꯣꯏ ꯊꯦꯡꯅꯔꯁꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ Okay.